Consumer Affairs, Food and Public Distribution Kevin PDG Director gi meeting makada Department SG OSD Paul Haubam Bobina Luchingduna Hokeba January manga dagi Manipur gi oil pump sing da chathakhre surprise inspection gi aroiba inspection ngase Imphal East ki Wangkhai Ayangpali dalaiba Koizam Ziten gi Indian Oil Corporation Limited ki retail outlet ta official sing na inspection chathakhre inspection adu Indian Oil Corporation Limited amasung wet and measure gi mari leina ba official sing ka kutsam naduna chathakibani Hiramasi matangda OSD Paul Haubam Bobina Fongdorakpada official team asina mamangda chathakiba inspection gi manungchana Bharat Petroleum Corporation Limited, BPCL Hindustan Petroleum Corporation Limited, HPCL amasung Naraya Energy Limited ki retail outlet singda chatuna yengsin balekre lonina haidiba retail outlet singa sidagi petrol amasung diesel gi sample lauraga Guwahati da test taunaba thakre haidiba inspection asigi makha chatharakpa amasung aroiba oina ngasi IOCL gi retail outlet oidiba Wangkhai Ayangpali gi oil pump asida surprise on inspection chathabani inspection chathabada hauzik foba ki oina karigumba issue amata thengnaba leite loinana petrol amasung diesel gi sample collect tawraga IOCL gi state level coordinator RK Mohenda khutsinaraga test taunaba Guwahati da sample tharagani haidiba sample singasigi testing loiraba matungda lakpa report ki matungina karigumba potyan yauramba thengnarabadi Kevin PD Manipur na matik chaba action lawkhatkani haina fongdorakli Sample sing se akoina lokhatchara matungda akoina su huzik density adigi magi quantity kai weight and measure gi staff sing yauraga akoina asai digi hokjabani adurasu huzik thoidokpadi finding di fangjadi aduga akoina huzik tawjari sina diesel amasung petrol se ka akoina collection tawjara matungda akoina outside Manipur da thaga doini Guwahati da aduga akoina mamang da su sample mayam ama ISPCL gi adigi BPCL gi Naraya gi mayam thagre Guwahati da adugi sample gi report laktre adu ngasi gi sina IOCL gi tabo ko IOCL gi akoina any pamama da jaga ama da kana surprise visit tawsalakanda akoina ngasi maina collection tawjabane aduga haidiba kano si sample se collection tawr matungda akoi IOCL gi akoi gi state level coordinator mayan sahib ki through da tawga Guwahati da thara kana sample se outside gi moina report to la akanda haidiba se moina poyan yaubra yaudabra haibagi kano matang da moina clarification ama pirani adui matungina akoina department na haidiba oil company adu koina moi mathakta action lokhatpa yage haibdu sarkar na yengsan jagani